Hi everyone, welcome back to my channel Gitanjali's Story Time in Manipuri. Ngasidi wari se aigi viewer amana yam toina request orakpadagi aina khara thijan humjama tawjaraga wari mayam tajaraga new khara par matungda asigi wari se pujarapani magi asigi wari se Disappearance of Kenny Veach na moigi MK famous yamna yawbani YouTube adagidi atopa investigation gi channel gumda yamna yawi ado haudringai da kanum dajage aigi mitse yamna khappi khotli na haire do mayam aise aigi mitse lasik tawba aduga hana masai su yam dry oi ado duna mitse khara toina khape sawino aduna ngasidi mayam mit khappa uduna ba is anup sama salaga wari sili ge tawni just kidding phagi tawni da ha do do hai tawni da mit kape do mayam na ai di wari join tabiro haidi khara comfortable uncomfortable waraga di wari se ai haujara ge ko Kenny Veach ki wari se Kenny Veach hai se sahi 47 suba koi hai am tawba chingman ka ba koi desert ga laiba mi koi outdoor pamba desert am pamba nupa ni ma se is a very good hiker ma se hiking to was mapam chingman adoi pe da chatpi koi gi numit kharani ga leuraga koi halakpi adagi ma se video mayam ching hiking to bagi chingman ka bagi especially koi gi desert gumba adugumba kaaba khotpagi video gumba yam yengba nupani ma se kanu da poi ma Las Vegas ki Nevada haiba states da ma se poga Nevada janambana desert ngata oi ko haidi it's like hang ba koi yamna rough kanu hai tare ne weather gumba oi ma se koi gi da haragana Rajasthan ka haiga dra India da haragana but moina sand adumana di laitra ka su koi gi mountains mayam leiba aduna mayam se hiking tawba khotpa adagi sa nung anu ba kai ba mayam lei si mafam se adama se jiki mafam se da yam toina hiking tawraga koi gi cave mana haiba se mana tawba hiking tawba si da caves ma chama mukti ma da sangmuri chama muk changaga koi gi loina check out tawi khotli hana ma se adumaina hai magi YouTube ki handle lama leibani snake bit maggi na adu so ma se mayam da ma su comment am tawe adama gi wari se kamaina mana ziki aim ke fiber sigi matang ziki kamaina yaurake haiba se mana ne YouTube ta video ma comment tawba comment ziki video zing pasna son of area 51 technician haiba ya YouTube ki pasna video ma mana hap pasida ziki Kenny sina comment tawba ai su no mas maina hiking chaloi adoida cave ma thengnei cave se M capital M shape na kanuda shape ta lei aduga aina maduda changubada aigi punsida tokthina aingonda kiba phauba se phau khidri hojiki caves manung se changba jama gi body se vibrate tawe habidi ni e my body se ni agama se sum changi ngai ni pasum henjala padagi ma se changmangam tadana kimdana hojiki mafam dagi thogle e na mana comment tawbane ba nupa sigi nupa gi my YouTube video sida tawbasida ma gi do gi comment to mayam sigi attraction oigraba haduga mayam se mayam su khangbi comment tawba matamda halimi negative comment se yamna mentally effect tawi aduna mayamna comment tawba matamda su mingonda thingthina ngangbiba adumaina tawbigano sigi moi hujiki nupa si su musmain comment tawrubasida khara mana nachinthi nang kadobagi adumaina haijenarino nang uradi proof tawdana kadobagi proof tawdrino na khara mana haibire dagi khara mana esna nawalo de haijeli khole na amusu amana mu haibire dagi khara mana nang adudi la nang no lai khangadi chalo video namu chodu khoi myam da utlo kholo do tawna ma se adu comment mayam tawbadagi ma se de hai aseng mane ina hai se thajabiyo ai hiking tawba I'm a very good hiker I hai ma se khoi gi Mojave hai hojiki desert se moi kanu se asigi je aina chattaba mafam terrain mafam leitrabani mountain mafam leitrabani ai se yamna khoi outdoor person ni wilderness ta leiba ngamba mi ni khopani tawba sama yamna nawa laude do na kame mangon haidi mangon sum I hap do chalaga thiru sona adagi ma sina decide tawre phare ai chatlage ai thirurage adugi numitu dadi ai khuchu khlai du kaim bo ya hoda bagi ai changba ki dana changdre but ai amu chatke du ai video loina mak film tawraga ai gi YouTube ki channel snake bit maggi hai se asta ai hap ke khot ke na adumaina haire aduga ma se tha khara leraga
huziki aim cave se thiba mase thogle thola mai gi supply ado mase yamna hiking tawba haibaje ising khit akhoi gi ising yamna season adana leiba ngamba adagi chaba ga sisu yamna khoi gi dai da wild da phangba pochai chaba adugumba ngamba aduga mabuk thanba ngamba adugumba haiman hai yamna waba hiking ne hai mai gi khongbi gi bokta akhoi gi soktana khujinga kele kholi aduga huziki smaina hiking koi pung ni pan mapan hiking tawru je mai gi body da yamna tol hadi body da yamna tol lei kholi dun recover tawda matam changi kholi kai masu adubudi dum haijai ko nupa se aduga mase huziki mayamna haibadagi mayamna mase thajabidre khotre ina ngangi se aran bane na mayamna khanbire na mase proof tawge na mase backpack paire mai khuchu khulai mayam se paire aduga mana huziki kano se mkf se thiba chakre Mojave Desert kawi asigi mafam je area 51 ga Nilis Air Base Air Force Base oiba area 51 se mayamna khangragadi US ki highly classified oiba haidi changba yadaba koi government na secure tawraga military na secure tawraga thamba area mayamna su alien lai kai so high ado moi gi di ngasai gi military gi training tawbam testing tawbam oibagi civilian sin changba yade ko adugo jigi Nilis Air Force Base su area 51 su ga daknaraga leiba mafam ni asigi manakta ne man hujiki MKF lai na mana mayamda haise as my backpack sing se pura ka chakhraga magi usually magi car khamba me mana car se khame mapo machai sing paire car manung de sumai chana thakna ba khara dum extra thamba me hai adoga ma se chakhra chalaga ma se chatla numin I think couple of days hadi ma se thi ba thi mana thi be de ma se video na mak record tawi ko mana phangba sina khoi gi rattlesnake phabagi adagi di moi gi sa mayam khoi gi number gi khotpa gi tawraga ma se Ziki MKF se phangdreba ma se phangdraga ma se atopoina mines khoi gi mine shaft gumba degi di atopa cave mana ngasai gi tuna taba du gumba nga toina phangaga ma se hala ma se search to success oidra sumana mu video jem haina upload tawe ai chelore ados maina pungni pan hiking tawdana khotana tawri khole ahing sule e nongala ka so theory khotore phangre but koi gi desert ki phajaba koi gi sa noba degi di rattlesnake moi huziki wild phangba chaba ya ba kari crack mayam se sikumboni na me kholena hape mana video se hape se da mayam se na mu hari je amu ka chala kam tu thiru so mu ka ying ni nang ni je na wa lauti na chin thi ne ju ma ka mayam na comment to bire degi di khara mana su amta chalu so amta thiru so na mangon se da ma se comment to we mangon da comment to adoga user amadi mana chatkani haibada da chathaning deba huziki commenter amasina huziki YouTube ki user commenter amasina lemi kilmeister ko bonu pam sina haije nang chatkano thi gano adugi cave to ma haije nang na adugi cave to thi raga di phangaga su sangano nang na changraga di nang amu hana tholakpa ngamaroina haiba adeng sagi Kenny sina what do you mean na mana reply to wazanida to wasida zikinu pass response to tre duga angak khoi yamna ngak na face kano gi YouTube ki kano de su ma se mangre ai thiba phangdre ji ki handle si ju ado mana mawalong tre ma ma is mayam sing na pong ai da mayam su am na nga ju khoi khara mana positive mayam haibi hedi mana du thina numit nini kano hike to ma pham hedi ina yam ka ba wa ka da ba ching man mem chak bo haluk gi appreciate to bi ado negative comments na hen ba mangon ma gi critic sai tam ni ko ma gi adu gi na hen man ba de gi ma se amuka chat kani na ma se mu lep khre ba ma se third time ma chalaga sidadi ma soira ma ki thini aduga ai khuchu khulai kari kra loina mak amug ready na tawraga hojing mana mafam ama chaluba area do di khange do di phangde do na top area ma da amug change aduga hojiki area sina yam area 51 ga hojiki air base air force base ga yam nakpa mafam ama leiba jani da hojiki mafam je da aduda ma je chatkani na mana lepe mana mayam sida haire e adu chatkani khotkani na haire adudoga ma se couple of months haidi masa do recover tawraga ma se thijan hunjalaga map nong kai kai loina yenga ga ma se decide tawre ma se chatkani na mana decide taw banu michina November gi tang 10 2014 sigi numichina ma je thokre hujiki MKFC thiba thokre usually magi car mafam da thamame car do khame adagi di
magi supply numan lum man usually magi supply khara dum ising chana ba car lum khara thamame dagidi mana sakhare magi backpack sida mai pochai magi sawai magi numini huni lai rubagi laini na chakhraga 3 days larakani mana magi girlfriends da haibzanda maji my girlfriend sisu mabani sisu yamna hiking to ba chatmina ba khotpa oiba zani managa pudna nupi sisu ado nupi suna zu khangba haidi ma se o 3 days haidi 3 days khang khang changakani haina hairaga ma se duloraga ma phone tawrake ma wanda ai huziki cave do phangde do haige na mana mai nupi da su my girlfriend sisu mana inform tawramaga ma se chatkhraga ma se third time sakhibasagi ma se halaktabadagi magi nupisina concern oraga fourth numi marini surapodagi halaktabadagi magi wanda contact tawtabadagi mana phone tawbusu contact tawbusu phangdabadagi mana police moi authority da phone tawraga moi gi authorities na massive wegi search and rescue numi nipani muk tawe hai mana ngasai chakhiba mapham mana map daga tamba mayam da sigi area je cover tawgani ka haibase koi thi basida phangdabada hapta ama lera kansida my phone je mine shaft am da lairam doine ba phone se lairamaga kaimbo khadi just phone do dum haina sum targa lairame mapham du da mi la ambagi track ama dagi di sanga la ambagi hadi kenina la aga phamaga du da lairame khope habigi track sem ta phangde adamoi wakhanda hojiki my mine shaft do asumaina yeng tharaga haina yung na leibjani adu da ma se tasalamani na moina camera kaikumba equipments mayam hapaga moina makhasagi mine shaft makhas thadaraga yengbasida karimbo layamdre haidi Kenny gi body su laite ma su layamdre aduga mi ama layame haibagi track amta su moisi phangdre bujiki mafam sida aduga imam zu mamaga lay aduga magi backpack magi mapom masai mem du amata thiba phangidre hujiki just phone du tang layame phone du just haidi kanu dagi atia dagi duklong taraga layambai type da layame aduga lairaga moise 8 days mu hena moise khoigi helicopter kari kara yaudana moigi sai military mi ga yauraga thiba phangdai di ma se phangdre khoigi disappearance haina accidental disappearance haraga ma se moi sai search and rescue se moina cancel tawra call off tawre aduga magi body se sungchi thiba phangde ada hojek mayamna theories khoigi theory puthokpa mayam karamaina mangino haibase mayamna haina pase sumaina haiba ahamba sidana moina harisina ma se lambi je lamngauna dana ma se lamngauna raga mapham khangdabadagi magi chanaba magi thaknaba ising chanaba ta yamna su saba khoigi yamna dry oiba mapham nina chanaba thaknaba do loisalakadagi ma se wander off tawraga lamngauna raga ma se sigiba oiramngani na hai aduma yamna harise madi yamna experience hiker ni karamaina masana khangoi doino sini magi supply do deplete tawra adi ma magi car da halaga supply amuk laurugani haibase ma khangiba mini ado kamaina sidoino na hai second da hai se mana ngasagi aim cave to da changmada mana magi body do vibrate like ni ize magi mana hujik changiba mana aim cave lai hariba area mana map to utliba area se moi hujiki area 51 gi area ga yamna nakna leibagi moi military na moi gi defense mechanism ama season nai hai haina civilian jing na changakpada moigi mechanism ama lay haidi moigi chang da mai vibrate tawido koi access denial system haina military na seasonaba khulai ama lay hai asiki khulai sina kari doge haibasida high beam je kapak to ni re koi gi beam je mi se koi gi anau changjalak pada any living creature ama changjalak mi jalak pada kapaga adi saigi beam jina sum sagal aga haksang jida uncomfortable oiraga khoi gi body se nikpa kamalaga mi to changhan dana ba adi moi highly classified oiba area oibanina aduda hosiki beam duna kapagi oirangani mana masado vibrate tawi mana ni kholi harido aduduna government na mana do pot ama ubadagi phangdagi ma je hat porangani na jo hai aduga mayamna hai hosiki mafam je alien gi yamna lay kholi moi gi spacecraft lay alien gi UFO ma'am lay kholi adu tawe na haibadu do alien na mu ma se phagrabara alien na hat porangani su mu hai adagi mu
Mari suba mogi theories na mai nupis na hai Kenny se depression na yana kai no hai masi thabak tagi masi fire su taw bajani na trag mana tok pra kano ma tawi aduga masi business ama zu mana venture ma taw jabajani business zu fail oi bidagi masi mayam gi paisa mayam to laga masi am depressed oraga leiba khole tawi khole duga mathanda masi chingmanga pungka da karaga hadi reality dagi escape tawdo hai badi Huzik ching manda leiraga magi huzik mamayum da halaga lehawriba magi kaino mayam do gui pisa ton bagi adu gi atagi mayam dagi mana escape tawraga leiba nungaiba oina tawba adagi magi supply se yam kitang ka puraga chatpa kaim tawba jani da ada main pina nang je kaino na thanda kanu ga sijabaga chatliro kaina ga phagi oi saw oi kari haiba da mana aina ai thanda sijaraga di ai body de noi sukong phangoi kain ma so da maina haiba sida mayam main pisina hai je suicide tawba oirambasu yai haidi ma samna aduki matik mang saigi mayamna cheibiba mana ngangbadu mayamna thajabidaba masi machin thiri ni ka haibagi nungai taba magi mental toll ama leire mayamgi critic mayamna dagi magi business ta fail oibagi mayamgi pesa mayam ton bagi thabak tagi sum tan thorakpagi masi amna massive depression da leire hidak tu chawga de hai leing ji zu ya de hai mai nupina adodana moina hari je masi adumaina depression naraga mathanna suicide tawbasu oiramba yai na hai moina leni je thiba japa matam jida mai car manungda mai gi camera do equipment so adu leirame hai aduga mana phone do mana sagi mine shaft thamami do mado magi GPS track tawdamne tawdana ba thamamba oiramgani hai aduga mana camera mana third time mana chatli do hujik sagi do video namge na chatlaga magi video do mai car manung da yaurga lerame hai mai recorder do aduna mayam na hai se mado suicide to bajap do maybe oramba yai jo hai oram da su yai kanang khang ni government na hat labra natraga na alien na halaga thamam mai car da thamam rai su adumai su hai but kanabu na di khang re karmai na ma se mang rino hai bide hujik phoba leni gi body je thiba phangde ma se hujik ki Mojave Desert da mayam mi mayam na thiba chale ko mai adui matung da man years hujik phogo dum thiri hai cave se thiba chale hai mayam khoi gi hiker moi gi conspiracy theories mayam adagi di mayam khoi gi in khoi private investigator mayam na chatlaga thire months or months years thi hujik ado hujik phogo leni gi saru phangde mai body je hujik phoba phangdragan adum lei aduna mayam na hari je sigi MK5 pot se si thiba chatlno si thiba chatpada mi mayam sok pana ba si ba yaw khre phanam aduna thira no na mayam na hai